MS Purnima Enterprises present Second International Manipuri Short Fiction Film Festival 2022 organized by IPAC Film Production Manipur. Film Forum Manipur ki meeting Makhada Department of Social Welfare Government of Manipur na sponsor tawbiba. Let's make Manipur drug free haiba theme asida pangthok sagadariba festival asida Manipur amadi Manipur gi wangmada joyjaina takraba irejasingna minute 3 dagina panga phaba sangba film thabilakina Miyam pumnamakna sarugyabiu Manipur iramda masibu drug free oiba lamdam amo ohelasi. Second International Manipuri Short Fiction Film Festival 2022 asi mayam pumna sarugyaminaduna mapung phaba ominarasi. Film Forum Manipur gi meeting makhada IPAC Films Production Manipur na sinjalangjaduna pangthok jagadoriba anirak suba International Manipuri Short Fiction Film Festival 2022 gi achauba sponsor gi thaudang lawiriba Department of Social Welfare Government of Manipur gi Director gi thawpubiriba ikai khumnazarba sir ngangom utambo taram lokchabaga loinana ikai khumnabo chari adu sir hadaki festival asida sponsor tawbiriba si department asigi karamba wakhalon leibano habdo mayam tak Hoi. Department of Social Welfare si mamang taktagi hauna mayai ka bachinjak si thengnana badum honarga lakpani department na tawriba sidi akhoi gi demand reduction side ta haibadi haugalai bana hajing si matau karamna nisa chahaloi dage aduga nisana laichuraba charuraba mi sisu layeng thu aga makoi se treatment pira matungda nisa chaning danaba nisagi demand se mayai ka bachinjak ki demand se Manipur da sunglei lehandana ba hona basi department sigi pandamni Masigi pandam jiga iroinana mamang chahida akhoi Manipur state ki oiba drug policy ma puthokre akhoi gi Manipur state policy on psychoactive substances haidana anu sigumba department na puthoiba policy department gi makha da leiriba the addiction center sing department ga khusam naraga chatliba tongan ba NGO jinga pullaga tawriba akhoi gi drug ki against da pangthoiba thabak thoram mayam si awareness ama piba madarka lai miyam prajada aduga ngasagi mayai ka bachinjak sina han inkhalai bana ha singda kayamuk yamna sokhan bage masidagi karmaina lapthokadage haibase awareness yamna lehandragadi masi thengnaba ngamoi aduna awareness ya khoina pinaba honarakpa matamda media gi achoba thodang lai sumna platform da wangang ba kaidoba speech piba masi khaktang natana film gi medium da drama gi cinema gi lila gi medium da akoi inkhalai ba nahajing da akanba message ma pi gi ba targadi moi gi thamoi da moi gi brain da maduna chupsan graga mayai ka ba chinjak haiba posak sidagi lap thorak na ba pambai moi gani aduna sumaina akoina department na khanjaraga leiringai sida IPAC Film Production na anirak suboina International Manipuri Short Film Festival tawgani haina tarakpa matam sida tawgadoriba film festival do akoina mayai ka ba chinjak lanthengna theme da tawboiragadi department na sponsor tawbo yai haina adumaina phongdokpadagi koigi IPAC Film Production na su theme di department na pibi ba theme da tawjage yai hairakpadagi koi khucham naraga thabasi pangthokna bo hanaminabani IPAC Film Production Film Forum Manipur amadi Department of Social Welfare na punna silliba International Film Festival asida aikoi Manipur khaktang natana Manipur ga yumlo naba state sing amadi yumlo naba atopa country sing dagi Manipuri jati singna phajaba film semaga thajan biro saruk yabiu loinana inkhalai banaha sing sida mayai ka ba chinjak haibase yamna phattaba maru phukna malem dagi muthat kadaba posak amani haiba message to mayek sengna piminarasi aduga drug leitaba mayai ka ba chinjak leitaba Manipur ma punna khusam naraga seminarasi haina imyam da appeal tawjari. Thank you so much sir. Kaubiragano Manipur amadi Manipur gi wangmada choijaina na takraba ichilinaw singna subnatagi minute 3 dagina mga phawa sangba film macha amtang nanbiraga akhoi gi society asi drug free oiba lamdam ama oina bo hotnabada adom su achauba thaudang lawbiyu haiduna apil tawse